Akasbani Imphal Wahengbam Rajesh Pau Pajari Anbada Maruba Pau Manipur Toliba Iranga Marilena Dabi Kaya Tauraduna Mairoising a Kongjang Sanction Kre Mairoikia Aso upon Nankre Mairoising a Raizapal Laxman Prasad Acharya Uranduna Tongan Tongamba Dabi Taruk Yawa Memorandum Ama Kusina Kre Manipuri Hoxik Oriba Pibam Atuba Matamda Loisinduna Mairoising Academic Career Guide and Bahonagani Haina Mukhemantri Nongtoman Birena Mairoising the Tazaba Pikre Manipur dengue case Yankai Humdoi Nauna Tenere, Imphal West Dilada Anoba case Kuntranipan Tenere, Amasung, Sahi Taratare Makagi Nupa Machagi Junior Super Cup Football Amadi, Sub Junior Girls National Football Championship Manipur Final Sangle. Haukiba September Amadigi Maitei Misam Miam Marakta drone digi bomb Tadaba Amadi Chingtaktagi Makalkiagi Kulai season aduna Mihat Chatarababu Yaning the Pongdok to Nangasi Manipuri Tampaki Mapam Gada Mairoising Amadi Miamna Wakat Kongsat Satkre Imphal Kaisampat Yai School Moirangkom Sanjentong Amasung Koyatong Singba Maike Kadigi Mahiroi Lising Cameron Lauduna Mukhemantri Banglo Tamna Sangsilaki Adubu Security Force na Tingduna Tamki Mahiroi Kya Mukhemantri Banglo Mamang the Pamjinduna Laki Mairoisingna Manipur Kalu Aikoi Bharat Masani Tumina Yengduna Ladiba Paramilitary Forcing Hankro Security Advisor Amasung DGP Moral Ground the Pam Tadoka Dabani Hibana Singba Kolau Kya Lauduna Raz Bhavan Tamna Changsingi Makoina Raizapal Laxman Prasad Acharya Unanaba Hibada Raizapal na Ayaba Pirapadigi Mairoising Bihut Kangbu Amaga Raizapalga Unaki Hari Unaba Aduda Mahiroising na Tongan Tongamba Warol Kaya Yauba Memorandum Ama Raizapal da Kusinaki Warol Sing Adugi Manunda Security Advisor Amasung DGP Kudakta Loktokodabani Unified Command Mukhemantri da Amuk Sinagadabani Hibana Singba Wapam Sing Asi Pung Kunmari Manunda Tabakta Ontoknaba Dabi Tauki Raz Bhavan Mamang the Kongjang Sangsiliba Mairoisinga Security Force Singa Mungnarapadagi Mairoising Adubu Tangkainaba Security Force na Tear Gas Cell Kapki Ekogi Pawin Hai Maduda Mahiroi Kunturuk Aso Apan Nanki Soklaba Mairoising Imphal Rims Hospital da Pukatuna Lainki Mairoising Aduna Imphal Choirman Bazar Tamna Lakpada Kaitel Pambi Ima Ibel Singna Kongjang Adubu Sogot Pagaloina Choirman Kaitel Paring Tori Tatuna Gari Sing Chatok Sasin Tahon Kide Thobal Jila da Mairoi Lising Kayana Jila Adugi Deputy Commissioner Office Power Wakat Kongsat Saki Tungda Deputy Commissioner Dabi Maria wa Memorandum Ama Pisinaki Aikugi Thobal Paumin Hai Kongjang Changsiliba Mairoi Singbu Laksin na Honabada Police na Tear Gas na Singba Kapki Thogdok Aduda Mahiroi Taruklom Amasung Police Constable Ama Aso Apan Nangki Hari Tongan ba Mahiroi Loop Singi Apun ba Loop na Sinduna Ngasi Sataki ba Kongsat Adu Thobal Okram degi Hauraga National Highway Sama Anigi Paring de Laktuna Thobal DC Office Tam na Laki Kaksing Jila da Santi Oina Wakat Kongsat Ama Kaksing Sumak Laikai Sana Bungdegi Kaksing Wairi Kunjampat Lampak Pawa Chatuna Miamgi Mitin Ama Pangtok Lobamatung Kongsat Adu Loisinki Hari Mahiroi Singi Santi Kongsat Ama Oina Raz Bhavan Tamna Sangsilakiba Mahiroi Sing da Tear Gas Kaptuna Mahiroi Sing Tangkhaina ba Honabada Mahiroi Kun Soan Kibabu CPI Manipur State Council na Kana Yaningdaba Phongdorokli Amaromda Kangpopi Jila da Committee on Tribal Unity Lamgi Lamjing Makada Mioi Lising Kyana Assam Rifles Loktok Yaroi Amasung Kuki Jogi Rajniti Watok Atubada Loising Gadabani Haiba Dabi Taksinduna Kangpopi Ima Kaitelegi DC Office Power Wakat Kongsat Saki Tungda Jila Adugi Deputy Commissioner Memorandum Ama Pisilaga Thomas Ground Mipal Pangtoki Hairi Kunai Kanba Apunba Maira Paibi Lumna Sinduna Manipur Mutat Payaroi Haiba Hiramda Miangriba Mipama Tawal Wama Taba Debi Mantap Tangasi Pang Tokre Mipamada Ekoi Ning Tamba Pami India Lengak the Tazaba Tamdre Manipuragi Central Post Loktokadabani Ekoigi Lengak Ekoi Nangaksa Gadabani Haiba Kolau Kayamarumsu Lauki Mukhemantri Nongtomam Biren Sinangasi Kongjang Changsiliba Tongan ba School Amasung College Singi Student Union Singi Mute Singa Unakre Mukhemantri ki Secretary Tongan ba Kongjang Changsiliba Mairo Singa Unaba Aduda Rises the Housing Toliba Sarangnab Asi Atuba Matamda Loisinaba Amadi Siksagi Lamda Ayat Apan Pidanabigi Matangda Wapam Kaya Kanaki Hari Mukhemantri na Imphal College, DM College, Manipur College amasung Iboton Sana Higher Secondary School gi Mahiroi Singasu unaki mahaki secretary ta unaba aduda Mahiroi Singna Housing Rises da Tukliba Sarangnab Asi Asida Nungnangba Phongdokki Hari Social media da Thagapa Warol Amada Mukhemantri Hai Mahiroi Singna Thengnariba Kudong Chadaba Sing Amadi Hauziki Matamda Siksagi Lamda Piriba Sapu Sing Adugi Matangda Mahiroi Singa Kupna Khanaki Mukhemantri na Hiram Singh Asi Thabakta Onthoknaba Honaba Yaba Honagani Habigi Thajaba Piki Hari
Mukhyamantri na Mahiroi-singa unaba aduda hauzik oiriba tangdu leitadaba asi athuba matamda loisinduna Mahiroi-singi class santi leina pangthoktuna makoigi academic career kaidanaba honagani haibagi thajaba piki. Hauzik Raija asigi oiriba phibam asida Mahiroi-singna mayoknariba samasya-sing lumna lawi haina Mukhyamantri na Mahiroi-singda phongdokki. Imphal West Jilagi manung channa Chingkhongda leiriba miyanggi punsi lanthum amasung hingbagi hak ngakna thambiu haina uripok apunba lupna Pradhan Mantri Narendra Modi da memorandum ama khusinnakre. Raijapalgi khuthangda pisinkheba memorandum aduda sahi ama tha marirom phajilaglaba irang asina raija sigi miyamda piriba chaitheng Imphal West Jilaga kuki khulsinga tainaba maphamsingda drone jammer amadi ahenba security force thambiba ngamkhai sambal khabagi thabak yangsilhanba ain kaina changlapa mitopsing maramdamda halankhiba irang asda laikhidra amadi asok apan nangkraba miyoi-singda matik chaba kheti puron pibiu haibana chingba dabi kayamarum yauri. Ambulance service tawriba singda aid apan pibidanaba Indian Red Cross Society Manipur State Branch na appeal tawrali. Society asigi General Secretary Athokpam Nabachandra na hai ambulance service ki mateng na miyangwi thawai kalibani. Ambulance service na asok apan anaba sing matam chana hospital yahonaba honari. Manghai Manipur gi luraba tampam asda Indian Red Cross Society na ambulance service piduna miyanggi mateng pangli. Maramaduna rises the lady mipung kudimangna ambulance service tawriba singda mateng pangbinaba amadi ayat apan pibidanaba mahangna appeal tawri. Rises the lady by education sector bu ngakpi senbiduna Mahiroi singi mahi masing tambagi kanglon asibu kaidanaba hotnabiu haina All Manipur Recognized Private Schools Welfare Association Imphal gi chero laman hairi. Association asigi secretary thokpa chero lamad hai COVID-19 na mahi masingi lamda chawna chaitheng pikraba matung rises the hojik thokliba kanglup anigi lana amuka hena Mahiroi singda chawna chaitheng piri. Paugi maraktana break ama. Chatliba September amasung October tha asi National Ovarian amadi Breast Cancer Awareness Month kamari leinana numit khudingi ayupung mapaldagi 12 fauba tha ani chupna gynecologist Dr. Basanti amasung Dr. Bandanana free gynae doctor consultation ga loinana free breast ultrasound screening, breast mammography, pap smear test amasung thyroid ki anabasing khangdoknaba USG sizinaduna screening lemna tawbagi khudongchaba pizari. Anabasinggi oina PMJAY health card amasung government employee singi su khudongchaba pizari. Akupa marol gi damag AOI Babina Specialty Hospital, Sajiva Jail Road, Khabaisoi, Imphal East, Tanabiu. Tabiriba Pahosi, Akasbani, Imphal Degini. Manipur dengue case Yankai Humdoi, Nauna Tenere, Raizagi Huxel Bibaki Pau Matungina, Imphal West Zilada, Nauna case Kuntranipan, Imphal East Zilada case Taranitoi, Sandel Kangpopi, Amasung Kaxing the case Amamam Tenere. Raijagi Malaria Officer Dr. Salam Priyo Kumana Akasbani Imphal the High, Ngarang Fawada Imphal West the Punna case Sama Yankai Mari Shure, Imphal East Umudrani Pan, Bisnupura Tara Mari, Tawala Kunmatoi, Kaxing the Taret, Ukrul the Ahum, Sandel the Mari, Kangpopi the Ahum, Tamengong the Amani, Masigi Manungda, Tengnopal, Churachanpur, Ferzol, Jiribam, Senapati, None, Kamjong the Dengi, Lena Sandropigi Pau, Late. Sarkar ki Maikaidigi fogging source reduction Lekai the awareness piba radio talk TV discussion leptanat Paikatli Ningsing Bayabadi Tasigi Amapawada dengue positive case Sani Kuntramari Oikibani Haidi Dr. Salam Priyo Kumana Hai Handak Sahigi Oina Manipurda Ihan Ahanba Oina Quina Paikatpa Tabak Amakaklay Madudi Kari Tabak Hadardi Asasing si domestic breeding checker Oina Sizinaba Handaki Sahidagi Hauri, Hariba Asasing si domestic breeding checker oina June dagina November fauba utilized away Muna Tagodaba Matausi Mana Koliva Zaga Sing Sida once in a week Hata Magi Manunda Nom Kakang Kangmurum Kopam Zagar Laibra Haidana Tido Aga Lairam Batuadi Madu Lehendana Honabazi Mogi Mataweba Masinasu Yamna Kari Haidare Dengizi Handaki Sahida Handa Rakbagi Marama Masoba Marama Maso Bayay and Quina Tazari. World Suicide Prevention Day Lisingani Kunmari Amasung All Manipur Working Journalists Union Amjugi Golden Jubilee Celebration ga Mari Lenana Media ga Khana Nainabagi Thorum Ama Manipur Press Club Imphal ngasi pangtokre Suicide ki wakolon hongtokpa haiba thimda Share and Care Wangkai Amasung Amjuna punna sinba thorum aduda wangangbada Mental Health Activist Dr. R.K. Lenin hai National Crime Report Bureau gi matung ina Manipur da suicide tawbagi chang yamna nemna ui masigi maruoiba maramdi Manipur da suicide tawraga sijaba asi report tawbagi chatna Laitaba Amasung Imung Manuna Misi Asibu Ikai Badegi Lotuna Tambadegini.
ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯌꯦꯡꯕ ꯀꯥꯟꯗ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯕ꯭ꯌꯨꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯂꯣꯏꯅ ꯔꯤꯄꯣꯔꯠ ꯇꯧꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯍꯦꯟꯅ ꯋꯥꯡꯅ ꯎꯔꯝꯃꯣꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯟꯗꯔ ꯔꯤꯄꯣꯔꯇꯤꯡꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯗ ꯏꯃꯨꯡꯗ ꯄꯟꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯂꯩꯕꯅꯤꯅ ꯀꯤꯍꯟꯕꯒꯤ ꯋꯥꯐꯝꯗꯨ ꯂꯩꯕꯅꯤना ꯐꯖꯗꯕ ꯇꯧꯔꯣꯏꯗꯕ ꯊꯕꯛꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯅꯤना ꯔꯤꯄꯣꯔꯠ ꯇꯧꯗꯅꯕ ꯍꯣꯠꯅꯩ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕꯅꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯒ ꯁꯤꯕꯅꯤ ꯗꯥꯏꯔꯤꯌꯥ ꯇꯧꯔꯒ ꯁꯤꯕꯅꯤ ꯊꯥ ꯑꯁꯤꯒꯤ 13ꯗꯒꯤ ꯃꯊꯪ ꯊꯥꯒꯤ ꯑꯃ ꯐꯥꯎꯕ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯕꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯋꯥꯁꯇꯥ ꯍꯤ ꯁꯦꯕꯥ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯅꯣꯅꯦ ꯖꯤꯂꯥꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯉꯁꯤ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯖꯤꯂꯥ ꯑꯁꯤꯒꯤ ꯁꯕ ꯗꯤꯕꯤꯖꯅꯦꯜ ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡꯅ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯀꯗꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈꯤ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯕꯤꯚꯥꯒꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ Institute of Bioresources and Sustainable Development IBSD Imphal Sinduna Himalayan Divas ngasi pangthokre Himalayan chingsangi maruiba amasung masibu kanduna thambagi tangai phadaba haibasigi matangda seminar amasu pangthoki tharomaduda wangangbada IBSD gi director Professor Puloke Mukherjee na Eastern Himalaya da phangliba bioresources sing yokhatuna thamnaba amadi masibu hai singna sinabigi matangda wafam kya phongdokki Imphal East ki Chief Medical Officer Mantri Pukhi ki Primary Health Center amadi Chingmairong Youth Welfare Association na punna sinduna Thangjam Birchandra Maipakpi Community Hall da lemna layengbi kem ama ngasi pangthokre kem aduda mioi marfudra mathoi layengki Nungi layeng da miyamna sakhang naraba Padmasri Laisram Nabakishor ngasi masagi yom Sagolban Khamnam lerekta laikidre masagi sahi marpumapan sukre Laisram Nabakishor na nung Laibagi laying sathaki ba adubu sakhangbo oina ingkumja lising ani amada Bharat Sarkar na Padmasri mana piduna ikai kumnaba utki mahak ingkumja lising ani mangada Karma Yogi Award amasung ingkumja lising ani tarukta Dr. Ambedkar Fellowship piduna ikai kumnaki mahak na hinglingai matamda nungi layingi matangda tongan-tonganba laire kaya su phongki mahak na ahal oreba laita larba mioi kaya marumda pension pibagi thabak hokdoklamki The Social Workers Congress Kongman gi Niphunithoi suba Kumon Thorum Club asigi office ngasi pangthokre thorum duga mari lenana Meritorious Sports Award sing genthokki paugi maraktana break amamu Sibong amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena pothok pangamani hauna tareng mayot sarpa langchak lakpa matam makong tasilakpa matamda kapiu sibom hek sizinaba matamda adongi loglakkadoba phau aduna charam chatatnaduna leiramba adongi kaiado mabuk thalangani sibom sizinarasi Fangpham Thauzal Agro Manipur Sagolban Maino Lairak Imphal Akasbani Imphal gi pauk tabiri sahi tarate makhagi nupa machagi junior subroto ka football gi final da Manipur ga Meghalaya ga thengnar gani final thasi gi tara mathoi da Nai Delhi gi Dr. BR Ambedkar Stadium da sanagani ngasi sanaki ba ahamba semi final da Manipur na Sri Lanka bu panjal amasino da thoiki bani ani suba semi final da Meghalaya na Arunachal Pradesh bu panjal tare suno da thoiki Manipur Sub Junior Girls National Football Championship lising ani kunmari kunmanga gi final changle Nongchup Bengal gi Behrampur Stadium da ngasi sanaki ba semi final da Manipur Nongchup Bengal panjal manga ani da thoiki bani final tha sigi tara mathoi da Jharkhand ga sanargani District Youth Officer amasung Sports Officer Imphal West na badminton wrestling boxing amasung football masana gi oiba nupa macha amasung nupi macha singi trial selection ama tha sigi tara dagi tara ni thoi phawba pangthok logani hari akupa marol District Youth Affairs and Sports Officer Imphal West gi khangba yagani aroibada maroiba pau Manipur tholibi iranga mari lenana dabi kaya tawraduna mahiroi sina khongjang changsin kre mahiroi kya aso apan nangkre mahiroi singna Rajapal Lakshman Prasad Acharya ga unaduna tongan ba dabi taruk yawba memorandum ama khusin nakre Manipur gi hojik oriba phibam atuba matamda loisinduna mahiroi singi academic career kaidana ba honagani haina Mukhyamantri Nongthomam Birena mahiroi singna thajaba pikre Manipur dengue case yankai humdoi nauna thengnare Imphal West Jilla da anoba case 35 thengnare amasung sahi tarate makhagi nupa machagi junior subroto cup football amadi sub junior girls national football championship da Manipur final changle pauloi jare